Nscn Eastern Flank KNOPS Haokip amasung PDF ka mari Leinaramle athubu matamda changjadravadi military law gi matung ina action lawragani Nscn IM Miyoi mari khulai ga kona na fare Ukrul District ki Sakibung TM Custom Village da Security Force na sathakiba Operation amada Sakibung Kuldagi miyoi mari khulai ga kona na fare haidi police tagi phangba paw mana hai faraba miyoi mari adudi bungfau ka sar kunga mari ninglum ahungsi kunga taruk lunglen Yauringam Kungamato Amazon Bara Yang Lunglen Yankay Tarini, Makoy single barrel and Nome Siki Kapayari Bamaru Singamadi, wireless set Amasu Fangbangam Lehari. Lionel Messi na Golden Budkilam Jelda Mangjin Tari. Haujik Chathariba FIFA World Cup 2026 ki ngasi ahing nungay matungda England amadi Argentina na sanakiba semi-final match da Argentina na England bu goal ani amada maithiba piduna defending champion Argentina final changmangamkre tournament asigi ahanba semi-final da Spain na France bu goal ani sinoda maithiba piduna final gi damak sem saduna laikhrabani July 10 amasung kungi lonaba ahing nungyay da Argentina na amasung Spain na final sanaragani ngasi sanakiba ani suba semi-final match aduda Argentina gi captain the greatest player of all time gi mingthol fanglaba Lionel Messi na assist ani tawduna match adu mai pakpa da achoba mating pangki loinena chathariba World Cup asigi top scorer amadi top assist provider shoot Lionel Messi na oidina golden boot kilam jelda mangjil thari senkai thumkai henman badagi Imphal jirbam lambida driver sing petroleum product pusilak palek padawri National Highway 37 Imphal jirbam lambida lona yada bamong da senkai thumkai ki thabak thawong sing ka hena chotharak padagi matang da Manipur lengana khudakta khadaba mi eng changadabani haina Transport amadi Dealers Association tare na taksin kre karigumba July 13 fawbagi manung da lengana khadaba mi eng changduna senkai thumkai ki thabak lefan ba ngamdrabadi thangnaba numit August amadagi lambi paring asida petroleum production pusilak palep lagani lauthokre All Manipur Petroleum Product Transporters Association amadi HPCL Dealers Association yauna tungan baluf tarit na hiramasiga mari lainana ngarang Chief Minister da wakat cherol ama pisenki Association amasung transporters sing na thadorak pa cherol ama gi matung ina CRPF ki personal sing na ningthi nangak senduna chatlaba sulambi paring asida cheliba gari amamamda lupa lising taret ki changda tungan balup sing na tax one lauri hanadi gari amamamda gi lorma senfam Lupa chani khaktani hari Chief Minister da pisan ki ba memorandum adugi matung ina Imphal dagi jirbam tamna chatpagi lambida awangkhul maya da lupa chamanga illegal tax oina piri halakpagi lambida na oina longda lupa lising mga kambiron da lupa lising hungu changa amasung jirbam parking dana chamanga dagi lupa lising ama chani fawba gari amamam dagi lauri hari petroleum production puthorukpagi matangda transporter singna oil marketing company sing dagi lauri ba Apumaldi mangdongna lepthokrabanina lambi paring asida thawriba driver singna masagi furt khawdagi illegal taxing asi piri hairi ilakpada Rohingya chamanga sire Myanmar dagi holakpa hi ani irol nungdalu khibadagi Rohingya chamanga hena sire haina UN gi agency singna phongdokre langi chaitheng nanglaba Myanmar dagi refugee kaya marum safagadaba mafam sing yengduna lanjena baleptri Marai bakthi krabahi ani adu Myanmar gi Rakhine State dagi khongsala khibani International Organization for Migration amasung UN gi refugee agency na phongdokhibagi matung ina hi adu da Bangladesh gi refugee camp sing dagi miyoi khara sutonglaki hairi pongnafam lamdam da kudong thiningai oiba phibam oirakpaga loinana Bangladesh gi refugee camp sing da mi ka hena laibada kudong chadaba mayong narakpadagi Rohingya proof ki miyoi sing adu yumlonaba India Malaysia Indonesia amadi Thailand na chingba safagadaba laibak sing da chenthoknarakhibani mamang cheida su maraiba thadoktuna chenthokrakhiba Rohingya refugee chamapan hena Andaman amasung Bay of Bengal da sikhiba laikhrabani Bangladesh ka lona bangam khaida India gi anoba military base ama sengbat kadawri nongpok thang bangam khaida security gi mapangal kankhar hanabagi pandamda India na Bangladesh ka lona ba Mizoram gi mafam amada anoba military base ama hangdokna ba thabrang tawkhre Siliguri corridor natraga chicken snake haina khangnaba mafam asida ngak senbagi thawrang kankhar hanabagi pandamda anoba thawrang asi lokhalakpani Bangladesh ta political gi oiba ahong balakpadagi India na ngamkhaida khanaba mi eng changduna akan section thawrang mathang lokhalakli handak da su chicken snake haina senabagi pandamda India na noba army base ahom lingkhat khiba laikhrabani Mizoram gi Longtalai district manung chanba Parba village manakta marisuba army gi base semganaba makok thongba officer singna akhanaba thawrang lokhali kumja 2025 ki December da makok thongba army officer manangam khai gi fibam yengsilamlaba matungda khanaba thaurang asi lokhalakibani karigumba army gi mari suba base asi hangdokpa tarabadi Dimapur da laiba 3 corps gi battalion ama mafam aduda thamgadawri Khundrakpam Kendrada BJP mireboy kiba yauna miyo yangkhai Congress te yawrakre ngalinge matamda Khundrakpam sida BJP gi mireboy kiba chawba masung harawro tangkham gram panchayat ki hanagi pradhan L Kulachandra atopa maming inaw bi yauna mahak kaloina ba chabinariba
Imung manung miyoy yangkhairом ngarang Indian National Congress ta yawrakhibaga loinana nauna Congress yawrakraba miyoy sing adu Kendra sigi MLA Thokjom Lokesorna taram nokre Khundrakpam Kendra Development Committee na sinula ngarang ayu harau road da laiba El Kulachandra gi yumda pangthokiba thoram amada Congress ta nauna yawrakraba miyoy sing adu taram nokpagi warol piraduna MLA Lokesorna haikhibada harau road tangkham GP gi pradhan wairamba El Kulachandra na Indian National Congress ta changlakhiba sigi maram chahi kunga humdoi hena lamdam asida thokliba irang asi Congress na tana topa party na topa na loishin bangamloi Congress na Manipur thokliba irang ase gi damakta center da amadi state ki leiriba party gi mi singna honariba simak yenglagani mahakna miyam gi damak paikhaliba chauka thorangi thabak sing amasung hojik thokliba lamdam ase gi kanglup ki irang ase gi waruisin ama puraknaba mahaki maikai dagi honariba kaya adubusu thajaba thamlaga Congress ta changlakhibani haina phongdokhi thoram aduda Khundrakpam block Congress committee gi miyut sing su saruk yakhi Separate administration demand pirabasu lairiba irang asi adum sathagigani thokliba irang asi hingminnabagi yumpham adu thugaibani RK Megan Greater Nagaland Natran Kuki Homeland gi demand asi ano banate separate administration gi demand asi pirabasu lairiba irang asi loisiloi hojik thokliba hingsa gi thodok-sing asi ngalingai matamdagi ekhoi masel nungsi chanan hingminnarakibagi phibam do pungthu thugaibani masina tunggi mirol singda Mang Jabanatana Karisu Puraklo Hain UNLF ki Hanagi Chairman RK Megan na Phongdokre ngasi singjamai khetri laikai lane number 1 the UNLF ki Hanagi Chairman RK Megan LS sanayai mana handak mahakna Delhi amasung Bangalore numit tarani gi oiba khongchat pangthokna mafam aduda lairiba maitai naga amasung Kuki gi akhang ahi yauna mahiri lupsing unaduna khananai na kiba kaya adugi matangda paudamna duna makhata na haikibada haukiba sahi 2023 dagi ngasi phawasa tharkiba irang asigi manungda damthi pamungda hana sunaba lanfamda kapna bada laikidraba adu khaktana tana misam miyam gi punsi kaya pikhamna kre hojik su naga misam taruk hatke bagi phong sana lairi hingsa gi thawong sing asum leptana satharakbadi kari oirakpa yabagi haibagi matangda political level amasung am level nattabida misangi level da intellectual community gi level da wari sanaduna tungda kari oirakpa yabagi haibidugi matangda mahaki khongsar adu pangthokibani lairiba irang asida peoples ki oiba voice amasung lawba mathauta irang asina adumak makha satharakbadi tungi mirol da kari oirakpa yabagi haibidu khallaga wakhal taminaba sangi irang asigi waroisin gi lambi thibada manipuri diaspora singi kari thaudang loba yabagi haibidusu khongsat adugi matangda di khanaki maitai amasung Kuki ani gi marakta irang thoklambadagi hojingna amu Kuki amasung naga singi marakta amu ungkhatnaraktuna irang asi hena pakthok sauthorokli manipur gi tungi laibak lepa manipur gi mapanda laikhraba singna kanglu phurup ki khenaba thamdana apunbagi kholaw ama lakpagi yam tangai fadaba lei thoklaba hingsa gi thodok sing asi asum makha satharaklabadi chumde haina lawi handak mahakna chatkhiba khongthang asi ahanbani makhata nasu Purup singi lairiba manipuri diaspora singa unakigani irang asi hogolakpada mapandagi nauna sanglakhiba army sing natrabasu hanadagi lairiba paramilitary force sing amasung state force sing na loiser hanba yabani lairiba irang asi hojik hector loisenba yagadaba nate irang asi na hogolakpada India government na lawpham tokpa thaudang adu laukide miyamgi punsi amasan lantum ngaksen bahaibasi government amagi tawpham tokpa mathauni adubu hairiba thaudang adu government na Laukide irang asi makha satharakpa tarabadi tungi mirolda mangjaga kadaba senmilonda kaiba kaya pirakliba asi yenglaga irang asi matau karamna lephan gadaba ke haina punna lambi thiminna mathau tai haiki paugi mifam adu da mari leina pa paumi singi maikai degi de hujik leiriba phibam asida Kuki gi phibam amada compromise tauroi haiba kaya amasu leibani kari tauraga solution purakpa yagadaba ke haiba gi paukhumda RK Megan haikibada irang adu gi manungda thokiba misimina gi thaudok aduna thamoida Sokiba kaya adu khudakta hanthaba yaroi adubu wari watai sanaraga wakal taminaraga violence ki thaudok sing asi lephanna ba hona minaba changi tungi miroli damakta khoi khandaba yaroi amana amagi mapal tangna duna hingminna ba asi option natraga na alternative nate historical ancestry ni haiki